Pakistan Dagi Jf17 Leiraga Bangladesh Mapangal Kankhathanba nattana India ki awang nongpok state da lal houriba singda mateng pangba Mathou Tai haina political commentator amasung Dhaka University ki Professor Dr Shahiduzzaman na Bangladesh leingak takshinkhre wafam ase social media da thadorpa video amada mahakna phongdurakibani hiram asega mari leinana india.com na piba report amana hai Mamang thakta Professor Dr Shahiduzzaman na Pakistan ga nuclear treaty khudek pinanaba Bangladesh leingak takshinkhre lekrabane social media da sandorakba video message aduda mahakna hai Bangladesh leingak na Pakistan dagi yamdrabada Jf17 squadron ahum leiduna Bangladesh ki defense amasung military gi Mapangal kankhat-hanbada tangai fade Housing Oriba Fibum Asida Dhaka New Delhi da Thazaba Thamjingai Oide Jahi Kayagi Mamangdagi India dagi Tokai Tanabat land Houriba Maru Oina Manipur Assam Mizoram Yauna India gi awang nongpok state singi lat hoba sing asida Dhaka mateng pangbugi tangai fadaba lei ningsingba yabade India amasung Bangladesh aniki mathakta afaba mari leiramlabaso Sheikh Hasina gi regime loikraba matungdagidi Bangladesh na Pakistan ga hena naknaba mari ama sagalakibane India na Sheikh Hasina chongjafam pikiba aduna so leibak anigi marakta leinaraba mari adu hena sokchin hankibani haide